Manipur COVID-19 confirmed case ngasi nauna tramathoi positive oiba siga tharaga punna kun sukre ngasi janimsta test oba sample singi marakta mioi taraga mathoi COVID-19 positive oi haiba khangmangam khibani hariba mioi tara mathoi sigi manungda mioi mapan amadi chennai dagi halakhiba singni mioi amana guwahati dagini aduga mioi amagasu delhi dagini aduga makhoi sing asi mioi tara amadi Chuchampur dagini aduga mioi amana Imphal East dagini hari amukan haijage haukiba megi tang taraga mari dagina taraga taruk fawbada COVID-19 gi anauba case manga lakhraba matung amadi ngarang mak haibadi megi tang taraga mapanda case ani amaga lakhraba matungda ngasi naungna COVID-19 positive oiba tara mathoi ama tholoktuna punna COVID-19 active case taraga nipan sukre aduga recover tokhiba layengba phakraba ani du tharaga Manipur da hauji hojingma khogi confirm case asi punna kun sukre aduga hariba ngasi taramathoi oriba sigi manungda numit kungu humdoi khak ngai diba angang amasu yawi hari aduga makhoi taramathoi gi manungda mioi tara amadi kuman lampak youth hostel da leiba quarantine center da leibani hari aduga hariba pausing asigi akupa mani makhata ba paudam khoi impact news ki maikai dagi matam joine miamna pijage hojiki onadi camera person chungkham subas kolone pramjari ba ikitamayum premchan impact news info